Arambai News Guwahati da Maitelongi Pau Tabiribasingbu Ihan Hanumaktada Chingangbam Susitrani Kurumjari Hozing Asigi Samlapa Mariba Pausing Lowirasi Alpha Aina Spiny Haiba Mui Ani Handakta Hatkre Wathok Chok Thorakle Sanjib Sharma Amadi Dhanjit Das Kauba Laraba Imungi Mui Ani Asibu Assam Police Ki Spiny Maral Siraduna Sibagi Cherak Piki अदुबु मसिगी मतंगदा सेंगदोक पिरकनबा अमदी मखोय हातख्रे हाइबगी मतिक चाबा प्रमाण पिरकनबा इमुंगी मियोयसिंगना हाइजरक्ले नागल अमरोमदा आसामगी डीजीपी भास्कर ज्योति महंतना अल्फागी चही कुंथ्रा हेन चंगसिलक्लिबा खोंजंग असिदा आसाम लेंगा की माइकेदगी स्पाई थाबगी वारी ममांगदा हाना ताख्रबरा हाइना पाउमिसिंगदा हंगलखि मागना मखा तारादुना मियोयनी हातखिबदुदी मखोयगी नुंगी ओइबा वारीनी असिगुम्बा मिहारसी कयाम कुइना चथखिगदगे ममांगदा नहारोल कयामसु हातख्रबने आसाम लेंगाकना वारी साननबगी कन्न थौरांग चंगसिलिंगै अमदी अल्फा आई की चीफ परेश बरुआगी माइकेदगीसु वारी साननबगी रेस्पोंड फजना लाक्लिंगै मरक असिदा मतौ करमना आसाम पुलिसना अल्फादा स्पाई थाजिनगदोरिबनो हाइना पाउमिसिंगदा मकाताना हंगलखि चेरगसिदा सीएम हिमंत बिस्व शर्मनसु सिबगी चेराक पीबा हाइबसिदी कोर्ट किने वायल मपुगिने नाकल अनिमकी वारी तारब मतुंग सिबगी चेराक पीफम थोई अदुबु अल्फा आई गे मिहात असिदी वन साइडेड वायल ने इगी होलिना आसामदा चौखुटप नत्रगा शांति कैदोंगैदा पुरकप ngamloi एसमिस हातपसिना आसामदा शांति पुरकप ngamloi मरमदुनने शांति की वारी सानसी हाइना अल्फागी मफमदा कयारक हन्ना हाइजदुना लाक्लिबसी हाइरदुना सीएम हिमंत बिस्व शर्मना पाउमिसिंगना हंकिबा वाहंगी पाखुम पिरखि चेरगसिदा अल्फागी माइकेदगी स्पाइगी लिस्ट अमसु नौना थादोरखरे बोरो टेरिटोरियल रीजन बीटीसी दा राजनीति की अहोंब कयामा लाकदौरे हग्रामा मोहिलारीना नुंगद प्रमोद बोरोगी सीईएम की फमसी मुननबा कन्न होटनरी हाइबगी थाजब याबा पाउ क्या लाकले बीजेपी की मेंबर खरनसु हग्रामा की लांजंग असिदा कन्न सोगोलखले बीजेपी की मेंबर अमना एजुकेशन एग्जीक्यूटिव मेंबर की फम पाम्बगी वारी लाकले अदुबु थोरकलिबा वाथोकसिंग असिगी मरक्ता सीएम हिमंत बिस्व शर्मनदे लाकलिबा चही मंगा असिदा बीटीआर की एडमिनिस्ट्रेशन दा अहोंब कया लाकलगने हायरक्ले मखा तमथनबगीदमक महैरोइसिंगी ओइना क्लास 12 बोर्ड एग्जाम की रिजल्ट असना ख्वाइदगी मरोइबा परीक्षानी हाइकिबगा लोइनना आसाम लेंगाकनसु क्लास 12 की बोर्ड एग्जाम असिदा हेना प्रायोरिटी पीरगनी हाइरे आसाम लेंगा की पॉलिसी मतुंगिना क्लास 10 बोर्ड एग्जाम असिगी ममल हंथरगने मरमदी लेंगाकना क्लास 9 दगी हौरगा बोर्ड एग्जाम पांगथोकपा हौरगने हारिबा आसाम लेंगा की अनोब थौरांग असि मथंग चहीदगी चटनबा हौरगने अमदी मसी चटनबा हेक हौरबगी मतुंगदगिदी कॉलेज सिंगना क्लास 11 अमदी 12 की एग्जामिनेशन पांगथोकपा याररोय हारिबा एग्जामिनेशन सिंग असि स्कूल की थाकता पांगथोकलगने मसीगिदमक प्राइमरी थाकी स्कूल लिसिंग अमा हेना हायर सेकेंडरी थाकता अपग्रेड तौरगने सेवा अमसुंग काउंसिल की बोर्ड अनिमक एजुकेशन बोर्ड अमतदा पुंसिलगने मसीगी पुंसिनबगी थौरांग असि मांगजौनना हौख्रबने मरमसना मथंग चहीददी मपुंग फारगनी हाइनसु एजुकेशन मिनिस्टर डॉक्टर रनोज पेगुना पाउमिसिंगदा खंगलखि ngasi manipuri boys hostel silchar manipuri people strength kasar district committee sembagi mifam ama khaidem kantana mifam apuaraga saikhom komla kanta amadi kunjalal yendrembamna presidium member oina daistafam gi bagaloina na mioi 13 na saba committee amasu semkhre MPF Kasar District की President ओइना निंगोंबम मनीहार Vice President ओइना लायन मयुम ब्रजमनी अमदी कुंजलाल यंद्रेंबम General Secretary ओइना खिरो गोपाल शर्मा Assistant General Secretary ओइना लाइश्रम सत्यजीत अमदी फंजोबम लोकनाथ Finance Secretary ओइना सौगाइजम सुबंकर Art and Cultural Secretary ओइना यंगखोम मेधजीत अमदी Executive Member तरुकसु खनखे साइखोम कोमलाकांत अमदी यूरेंबम प्रफुलोबु कमिटी असिगी एडवाइजर ओइनसु खनखे मिफम असिदा MPF सेंट्रल कमिटी की माइकेदगी AGS राजू माइबमना ऑब्जर्वर ओइना सरुक याखि हाइना सेक्रेटरी जनरल एल इंगांगंबना थादोरकपा चेरोल अमना फोंदोरकले
ngasi kasar human rights organization gi mifam ama silchar hospital road ta leiba asa kutirda lupki president advocate ahong sangbam irabot na mifam apu oiduna pangthokre mifam asida ikui kuidina thokiba Mizoram border da leiba police custody da dholagi mitei macha driver amadi handyman anina leikitaba thoktok adubu matik jana thigat pinaba amadi compensation pibinaba asam lengakta wakatpa haina amatoina lepnakhi Tongan Bawarol Amada, Lupki Amadi Lupki Angelik Committee Sing, known as Semnaba, Taurang Tauba, Amadi, Lagliba Jun Mangada, World Environment Day Galuina, Muebagi Hak Amadi, Akoibagi Pibam, Haiba, Hiram Asida, Nainaba, Haina, Warip Loki. Mifamasida Lupki Working President Dr. Vivas Dev, General Secretary Ingudam Binod, Borkola Angelik Committee Gi Secretary Salam Dayanand, Lupki Women Forum Gi Chairperson Srimati Susmita Deep, Convener Aliya Islam na chingba akhanaba mi kyana saruk yakhi ngasi apunba maira loop singerbon amadi singerbon development association na punna PK college singerbon da Dazzle Mrs India wal English ngani kuni thoi hedana bada second runners up tarakrabi amadi Mrs Assam subtitle lorokhibi Dr Puspitabu taram okre Singerbon Development Association ki President Usam Chawna Mifamapu Oiduna Pangthokiba Thromasida Dr. Puspitana Akhanaba Mithung Aduga Ikai Khumnaba Mithung Singoina Yumnam Mani Kisam Birendra Apunbam Mairalup Singerbon ki President Asangbam Tangbi Devi Amadi AP member Haurongbam Bobita Devi na Daisafam K Dr. Puspitana Mahagna Matau Karamna title asi Panglakhibage Habigi Matangda Wari Mayamda Tahan K amadi English ingani kulhum doida South Korea da pangthokadaba hedanaba adudasu mai pakpa ngamjage haikibaga loinana miyamna mabu okpibagi damak harau nungaiba amadi thagatpasu phongdokhi haina SDA gi secretary Imnam Nadia Chana thadorokpa chirol amana phongdorakle Ngarang mitay yel humayek kanba madi sandok palupki akhanaba mifam ama Hailakandi district ki Laisram khund leiba apokpa marupki hauna sangda pangthokre apokpa marupki luching ahan Nauria Musnana mifam apoiduna phamkiba mifam asida Wirem Nandababu Khaidem Kanta Potsangbam Rajendra Nauria Sanahal Laisram Uchiba Yambem Indrakumar na chingbana wangangki mifam asida lubasigi thausil kanglup amasu semki President Oina Yambem Indrakumar, Vice President Oina Longzam Hera, General Secretary Oina Sapam Sarat, AGS Oina Nauria Angushana, Haurongbam Kane Amadi Khaidem Bizoy, Organizing Secretary da Kaisam Kamdev Amadi Executive Member Kayamasu Khanke. Nungthilgi mifamda mitei meyeki matangda Sanarei mitei Higher Secondary School da Science Teacher oiribi Kangabam Ongbi Amutombi Singna Resource Person oina workshop amasu pangthoki haina Media and Publicity Secretary Dr. P. Rajbihari Singh na thadorokpa chirol amana phongdorakle Manipur ki CM N Biren na Khedagar Khasi village tagi illegal immigrants sing takthokkinaba order thokre Khasi Students Union ki General Secretary na luchingba mihut khutpu amana Khasi taba mafam sing asi khopchinaba hotnarakliba sing khudakta lebhanaba Chief Minister da haijarakpadagi CM na Tamenglong gi DC da khudakta direction asi pikibane asigi sumathakta kanagumba ain kaina yum sajiliba miyoi singna Khasi furup ki mathakta kihanbana chingba tawraklabadi cherak bigani hainasu CM N Biren na haiki Report matungina Tamenglong Ziribam border da Khasi singasi Inglisingamaga Jamapan Kuntramapan Nipudagi Hona Kundarakibane Khasi singasi Ahanbada Kedgar Khasi village da Kundarakbane Tungda Kamranga Khasi Amadi Abam Punji Khasi Kul Anisu CMK Inglisingamaga Jamapan Humbudrani Thoi Fawba Jiribam administration ki Makada Lemraba Matung Tamenglong district da transfer Tauki Hairi Manipura Khasi missing Lisingama Hena Lady Bene Milal Kanglai Paka Jiribam Panaloy Sangamadi Nawasindam Sang Jiribam Gapuna Kusam Naraga Nasi Jiribam Higher Secondary School da Mitay Mayek Certificate Course ki Ahan Batangka Kyoiba first year Changyeng Pang Thokre Certificate course asi Makatana diploma course Pawba Chathagane Maramaduna Jiribam Amadi Jiribam gi Akoibada Lairiba Irei Chasingna Certificate course asida saruk yabinaba Milal Imphal Mayai Loisangi Publicity Secretary Maibam Indrajit ki maikidigi press thadorokpa chirol amana phongdorakle
Manipurgi yellow purp singi yamnamak maroiba laifama moiriba thangsing singda tapaki miyoi singna changbada cookie chip singi ayaba lowgadabani haina cookie students organization KSO henglep handak da thorakiba waroladugi matangda ngasi organization singi mifam ama moirangda phamduna kupna khana nainarabagi matung lagliba me taramari moirangda miyamgi oiba mifam ama pangthokpa haina waripnakre Thobal District Branch IRCS amadi YRC meet Waikhomani Girls College Thobal Okramna World Red Cross Day Inglisingani kunithoi the Humankind have a theme the Father of Red Cross Jean Henry Dutan Kim Satamda Ikai Konaba Utana Pangthokre Thoromga Mari Lena Hokiba me Teretasu Blood Transfusion Unit District Hospital Thobal Kusamnaduna Pangthokiba Blood Donation Camp tasu volunteer kunna EPK Loyana College tasu YRC gi volunteer singi oina painting competition amasu me tereta pangthoki amasung manamathum su yenthoki haina Secretary Kangabam Sadanandana khangalakle NSCN KY ni chingnaba lalhauba singna Nagaland gi Longding district ki khulakpa natraga village head ngarang numidang phaduna pukre Mon district ki Laukun khulagi lakpa lalhauba singa sina Longsing village ki Gaura Nafo Bohambo phaduna pukibane Mizoram gi railhead ama oiriba Vairavi railway station asida platform ahum leiri masi broadcast line ga su connection tawribane Katakhal Junction dagi Vairavi yobugi kilometer marfu mari dasmik ani manga sangba broadcast railway line asi ingnisingini tarataruki March kurmathoi da loishin ki aduga Aizol gi manaknakna Sairang yoba VZ line amasu yamna thunamak semba loiragani hairi Hong Kong gi leadership mikhal da naitom chongthorakliba John Lee ka China Kerry gi Mahut Siladuna Sarasigi Matangi Chief Executive Oragani Habisi Mayek Sengle Hana Sarasigi Security Chief Oramba Lina Mamang Tha Bada City Asigi number 2 official position Dagi resign Taroki Amadi Mahakma Tomta President Mirep Oiki Hong Kong gi pro democracy movement Damthabada Sarugyaki ba Lina Chief Executive position Pangba Hanba Security official Oragani Aroibida ngasi tentak pamaroiba pau khara Maming leraba Assamgi IPS officer Anand Mishra Ride of Pride bike rally gi damak thauringai lambi extend thokpadagi sokre Kaziranga dagi Kaliaborgi marakta thokdogasi thokibane ex alpha luchingba mamaha ki loina viga loina na Imphal da kidnap tawduna pukibagi wathogama thorakle lupa lakh tara ransom oina dabi toraki so hairi adubu Salfa luchingba Laden gi nupi nivadi kidnapper singi makuttagi nanthok chelakre haire Hanagi Assam DGP IPS Madan Ram Chaudhuri ngarang lai khidre mak masagi chahi marfudra hungdoi sukre numidhumni gi Assam khongchutta ngasi numidang Home Minister Amit Shah Guwahati da thunglargane NDFV gi asengba member si Lising ahum mari khaktani adubu makhoina lising nipan mapan amaga muk hena haijinduna punna member lising tarani thoini hairi masi senja thumja tongnabagi thorangni haina NDFV gi ex-president Dhiren Borona yamnamak angakpa wafamama phongdorakre CMN Biren gi mideng makhada Committee on Consolidation Boundary of Reserve Forest and Protection Forest Manipur Koba amasemduna Tampaki district sing the lariba Reserve Forest Protected Forest amadi National Park sing kananaba joint survey gi thabak changsin ba hokre BJP Yuba Morcha Manipur Pradesh na chatharakpa thorom gi saruk amoina ngasi Gobru Laiphamlen Chingdol gi akoibada u charakya thakre BJYM Manipur Pradesh ki President Oriba M. Baris Sharma amadi General Secretary Rajkumar Mission Anina Luchingduna Thongmi Chamaromna U Chara Thaki Mizoram da Ok Kunmanga amagasu African Swine Fever number moiduna ngasi laikhidre
Meghalayadagi social entrepreneur amadi motivational speaker Mark Lightflangstone lagliba May 18dagi June 3 fauba Australia gi Sydney amasung Melbourne pangthogadoriba Australia India Youth Dialogue Inglisingini kunithoida saruk yananabagi damak khalakrai. Arunachal Pradesh ki LAC da haukiba irai numit thawaina pontha pikraba Indian Army adugi imungi miyoi shingda Punjab lengakna lupa crore ama piragani lauthokre. Maming leraba senior journalist News 18 da thabak toriba Aman Chopra Rajasthan Police na phakre. Jammu Kashmir gi Kiswar district ki manung channa Sohal khul manakta Chenab Turel gi isingi mai khanghaudana wangkhalak pudige mayai da panduna laikraba pakhang machani Indian Army na ngasi athengbada kanbangam kre. Bengaluru dagi auto rickshaw thauduna kilometer lising kuntra hena cover tawduna laklabagi matung samudra imai dagi phut lising 15 ga chani wangba Arunachal Pradesh ki tawangda leiba Bumla Pasta yorakre. Pakistan ki President Arif Alvi na hayang National Assembly session kaukre leba sida leingak honglaba matung ahanba kauba session oigadoribane. Russian landmishing na bomb thadabadagi eastern Ukraine gi Bilorivka khulgi school ama atik akai gi mapai on kre bomb thadaba sida yamdrabda miyoi ani leikitabaga loidana humpu hena soga panangkhe. US President Joe Biden na Ukraine gi damak $1 million chamaga yankai gi oigidaba anuba kusukalai package ama lauthokre. Sri Lanka ki Bar Association na President ki mafam da State of Emergency kaktanaba haizarakibaga loina na Fundamental Rights ngak senanabagi lambi semnanabasu hairakle. Amadi Nepal gi Kamirita Serpana anubu world record thamladuna 16 lak suboida Mount Everest matolomkre. Ngasi gana Arambai News Guwahati da Maitelon gi pau sadok chaba matang solution jabaga loina na tabiri basing bom kaso hanna khurumjare.